KANABA is kai. What kind of KANABA? Good morning guys, welcome back to my channel. I am Mirang-Mahum. We are making a sign wall book and the mud like a lay of the Hojila is my poker. Toby Boko Mumu, a moon like the lady who said the yard of the country. But she don't want to keep a when a chap at a quickie block Namdri Namakanda, it Toraga, Machine Harkadabana. When may am the Yimbokan the I see blocky Yampakan the Masagi Chabigi broken over the hall and never call. But then a mazy machine no more to Baga and a mazy modeling the vital. You think of whatever like Ninava. Seasonico. When Sadusina. Tumhanbi, Mam Muchim, Ain Pina, more than ever, I know Taugina, Kutu, think look on the Kudu visit. My must I go to the thing give me a pop, but the easy cup either. Yadi, I know how do you Yadi. Kada, sounds good. What a lovely. What a lovely. I didn't have you. Yeah. The margin in what happened. Kundulunta. Ada sana mubang sa kada pun mesti dia yang sati bako ayuk kumbo. Lupa. Terus. Yang sabang ini mubang ani rato. Pati dah jam sabang ngamdalina. Yang sabang ngamdalina. Jadi hena extra sa kumba yang sa dia lah. Kasan dia ni dah. Apa menangi? Oti ni. Ola gaya mo. Mama yang oti. Papa, saya nak jalan tak berada. Iron tu iro. Rang tu leceh. Kanjitir rang, letraba. Keno tala mira ba. Makong le kagali oya ben makong le. Mai chingni ko. Saba yok dida. Mai yu sada ba mali da. Sabra ne. Iron du ba. Quick fish order, sisa shoga ko ta. Quick fish. Play yung onda. Odi. Se, hebi quick ni. Se. Quick fish ni dune dile. Korea. Quick fish ni mi. Magi. Keno male. Leiti du. Oguna ko. Ko di leiti da kulai kamai leiti no mai. Rang di masana tu. Kanjitir rang leiti hara. Ekte masana tu chodo ko tu na. Ini mau tahu di situ tanya apa? Angge tendre ya. Itu apa dia? Kau kemudian aku melihat kesalahan kau itu tanya apa? Di sini payung iron lagi. Mesti kita. Panggang dah. Ha? Panggang dah. Panggang tak panggang ke? Panggang. Nang nuop de season na nu sigi sa open ji do yan tawro na yung da hara kimini tada de ju sajibla da hang hoye si ko bana nuop je lok thog ngon pira kimini to mana akoi de pi gi sini adu gi ni hai nei je thibia paso kha ge nang chak pu cha kham ne ne mana we nang de bam nei ba yari sigi mai je Masana yada taurini aku ni lag kan lang mana teh so kan itu bi so Kan sale ke da. Itu tiba ke da. Tayo. Kan mo ba mo Kung terang macam ini kuncel ya pokok, cancang boleh. Ada ini pi mangha
ꯃꯥ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯆꯥꯛꯁꯤꯃ ꯅꯝꯕꯝꯗꯨ ꯁꯤ ꯂꯩꯔꯦꯅ ꯆꯥꯔꯒ ꯑꯗꯨꯗ ꯑꯃꯨꯛ ꯁꯠ ꯏꯗꯤꯇꯤꯡ ꯇꯧꯊꯣꯛꯑꯒ ꯑꯗꯨꯗ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯦꯕꯀꯣ ꯑꯊꯨꯕꯤꯗ ꯃꯥꯅ ꯍꯥꯜꯂꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯂꯣꯛꯇꯒꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯟꯅꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯝꯅ ꯌꯦꯡꯕꯗ ꯀꯥꯟꯅꯒꯗꯕ ꯈꯣꯠꯀꯗꯕ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯍ꯭ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯀꯥꯟꯅꯕ ꯑꯩꯅ ꯆꯥꯕꯩꯅꯤ ꯈꯪꯗꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯕ꯭ꯂꯣꯛꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯌꯦꯡꯕ ꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯀꯥꯟꯗ ꯃꯤꯅꯤꯠ 5ꯅꯤ ꯈꯪꯗꯦ ꯁꯝꯊꯤꯡ ꯁꯦꯀꯦꯟ ꯈꯔꯅꯤ ꯈꯪꯗꯦ ꯃꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯕ꯭ꯂꯣꯛꯇꯣ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨꯅ ꯀꯥꯟꯅꯕ ꯄꯤꯔꯤꯅꯦꯕꯀꯣ ꯑꯗꯣ ꯀꯔꯝꯕ ꯀꯥꯟꯅꯕꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯀꯥꯟꯅꯕ ꯍꯥꯏꯁꯤꯅ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯉꯤꯗꯤ ꯃꯣꯏꯕꯨ ꯌꯦꯡꯕ ꯖꯥꯠꯂꯁꯤꯅꯤ ꯃꯣꯏꯅ ꯀꯥꯟꯅꯕ ꯍꯥꯏꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯥꯟꯅꯕꯅꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯑꯩ ꯌꯦꯡꯉꯤ ꯆꯥꯕ ꯊꯛꯄꯒꯤꯁꯨ ꯌꯦꯡꯉꯤ ꯑꯃꯒꯤꯁꯨ ꯌꯦꯡꯉꯤ ꯅꯨꯡꯉꯥꯏꯅꯤꯕꯨ ꯈꯜꯂꯗꯤ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯝꯃꯅꯤ ꯌꯦꯡꯉꯤꯕ ꯃꯤꯅꯤꯠ 1-2ꯗꯣ ꯐꯨꯜ ꯃꯤꯅꯤꯠ 10-20 ꯌꯦꯡꯗ꯭ꯔꯒꯁꯨ ꯌꯦꯡꯉꯤꯕ ꯈꯔꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯤꯔꯒꯗꯤ ꯃꯗꯨꯗꯨꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯔꯒꯗꯤ ꯃꯗꯨꯗꯨꯅ ꯀꯥꯟꯅꯕ ꯄꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯤꯗ ꯈꯔ ꯈꯪꯗꯕ ꯌꯥꯎꯔꯤꯕ ꯀꯥꯟꯅꯕꯁꯦ ꯍ꯭ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯀꯥꯟꯅꯕꯁꯦ ꯃꯈꯜ ꯌꯥꯝ ꯌꯥꯝꯈ꯭ꯔꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥꯒ ꯆꯥꯛ ꯆꯥꯔꯝꯃꯅꯤ ꯃꯣꯏ ꯆꯥꯊꯣꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯟꯕꯗꯤ ꯌꯥꯔꯣꯏꯗꯅ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯆꯥꯕꯤ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ ꯍꯤꯟꯖꯥꯡ क्या किन साथ दिया कही गया सुबिया साथ रही है आओ सक साथ रही है सक सारा वो हाई जिंगा नंगी चार बो चार है ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯄꯨꯡ 5:30 ꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯁꯤ ꯀꯦꯃꯦꯔꯥꯒꯤ ꯃꯦꯃꯣꯔꯤ ꯀꯥꯔꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯅꯦꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯈꯛꯇ ꯄꯕ꯭ꯂꯤꯁ ꯇꯧꯒꯤꯗ ꯉꯥꯏꯔꯤ ꯑꯩꯒꯤ ꯆꯥꯕꯒꯤꯗꯣ ꯉꯁꯥꯏꯒꯤ ꯁꯕꯇꯥꯏꯇꯜꯁꯦ ꯏꯔ ꯂꯩꯕꯀꯣ ꯇꯥꯏꯞ ꯇꯧ ꯂꯩꯕ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯑꯦ ꯑꯩꯈꯣꯏꯁꯨ ꯏꯪꯂꯤꯁ ꯃꯆꯥꯗꯣ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯕꯇꯥꯏꯇꯜꯗꯣ ꯑꯗꯨꯝ ꯌꯥꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔ ꯄꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤ ꯀꯣꯔꯤꯌꯥꯔꯣꯝꯒꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯗꯨꯝ ꯈꯪꯉꯤꯗꯅ ꯑꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯗꯨꯅꯦꯗꯣ ꯃꯗꯨꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯏꯪꯂꯤꯁꯃꯦꯟ ꯅꯠꯇꯕꯅꯤꯅ ꯏꯪꯂꯤꯁ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤꯗꯣ ꯁꯕꯇꯥꯏꯇꯜꯗꯣ ꯄꯤꯕ ꯂꯣꯏꯔꯒ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯣ ꯀꯔꯤꯅꯣ ꯑꯗꯨ ꯑꯆꯥꯅꯦ ꯊꯝꯃꯣ ꯑꯗꯨ ꯑꯆꯥꯅꯦ ꯑꯗꯨꯅ ꯁꯕꯇꯥꯏꯇꯜꯗ ꯀꯩꯅꯣ ꯇꯧꯏꯒ ꯇꯧꯗꯦꯒ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯄꯣꯠꯇꯣ ꯀꯩꯅꯣꯗꯣ ꯃꯗꯨ ꯈꯛ ꯈꯪꯍꯟꯕꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯧꯒꯦꯅꯦ ꯌꯥꯔꯕ ꯌꯥꯝ ꯍꯩꯕꯤ ꯋꯥꯅꯤꯅꯦ ꯑꯗꯨꯅꯦ ꯌꯥꯝꯅ ꯍꯩꯕꯤ ꯋꯥꯅꯤ ꯍꯥꯏꯁꯤꯗꯤ ꯑꯩꯁꯨ ꯌꯦꯁ ꯌꯥꯔꯦ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯑꯅꯤ ꯀꯩꯒꯤ ꯃꯣꯔꯥ 이세전에 상관없잖아. ꯀꯩ ꯏꯁꯩꯅꯣ 까먹이 쳤다더니 프리즈비 아 만나래. ꯊꯣꯏꯕꯤ ꯀꯔꯤ ꯏꯁꯩꯅꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯄꯥꯁꯨ ꯇꯥꯒꯦ ꯅꯪ ꯉꯁꯤ ꯕꯜꯕ ꯆꯥꯒ ꯂꯩꯕꯅꯤꯗ 비시오 사니야야. PC ꯑꯃ ꯆꯟꯖꯤꯔ ꯈꯟꯕꯅꯤꯗꯕ 옌지라. ꯆꯟꯖꯤꯔꯅ ꯗꯦꯛꯁꯇꯣꯞ ꯑꯃ ꯗꯦꯛꯁꯇꯣꯞ ꯑꯃ ꯆꯟꯖꯤꯔꯅ 빠. ꯈꯟꯕꯅꯤ 전주에 리모트 모니터니 봐. ꯃꯣꯅꯤꯇꯔꯅꯦ ꯃꯣꯅꯤꯇꯔ ꯃꯉꯥ ꯄꯥꯟꯕꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯗꯦꯛꯁꯇꯣꯞ ꯑꯃ ꯁꯨꯝ ꯄꯥꯡꯈꯠꯁꯤꯔꯅ ꯈꯟꯕꯅꯤꯗ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯃꯥꯒ ꯇꯥꯟꯅꯕ 오빠는 부자기다 듣기더라. ꯑꯧ ꯗꯦꯛꯁꯇꯣꯞꯅꯤ ꯀꯩꯅꯣꯗꯨꯗꯣ 부자기다 말아봐. ꯃꯥꯟꯅꯔꯣꯏꯗ ꯑꯗꯨꯗ ꯃꯗꯨꯅ ꯐꯗꯣꯏꯕ꯭ꯔꯥ ꯍꯌꯦꯡ ꯑꯞꯒ꯭ꯔꯦꯗ ꯑꯃꯨꯛ ꯇꯧꯔꯛꯄ ꯂꯩꯔꯒꯁꯨ ꯀꯣ ꯍꯣꯏ ꯂꯦꯞꯇꯣꯞꯅꯕꯨꯗꯤ ꯃꯣꯕꯤꯂꯤꯇꯤꯕꯨꯗꯤ ꯃꯥꯅꯕꯨꯗꯤ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯀꯣꯏꯄꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞꯁꯤꯕꯨꯗꯨ ꯆꯍꯤ ꯃꯅꯨꯡꯗ ꯁꯨꯡꯄꯨ ꯄꯨꯔꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯆꯜꯂꯒꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ
ꯔꯦꯝ ꯅꯨꯡꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯆꯠꯂꯒꯗꯤ ꯑꯩꯅ ꯑꯄꯥꯝ ꯄꯥꯝꯕ ꯔꯦꯝ ꯑꯣꯏꯔꯣ ꯑꯗꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯣ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯌꯥꯔꯦꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯈꯟꯕꯅꯤꯗ ꯈꯟꯕꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯅ ꯉꯔꯥꯡ ꯑꯩꯅ ꯁꯤꯁꯦ ꯁꯟꯐ꯭ꯂꯥꯋꯔꯅꯤ ꯍꯥꯏꯕꯗꯨꯅ ꯅꯪꯅ ꯑꯦꯅ ꯀꯩꯅꯣꯝ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯁꯤꯁꯦ ꯁꯟꯐ꯭ꯂꯥꯋꯔ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤꯗ ꯂꯩꯁꯤꯗꯤ ꯁꯤꯗ ꯑꯃ ꯂꯩꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯅꯠꯇꯕ꯭ꯔꯣ ꯁꯤꯁꯦ ꯅꯠꯇꯕ꯭ꯔꯣ ꯁꯤꯁꯦ ꯅꯠꯇꯕ꯭ꯔꯣ ꯎꯗ꯭ꯔꯦ ꯇꯣ ꯁꯤꯗ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯍꯌꯦꯡ ꯁꯥꯠꯂꯀꯥꯟꯗ ꯑꯗꯨꯅꯤꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯗꯤ ꯁꯟꯐ꯭ꯂꯥꯋꯔ ꯉꯥꯛꯇꯅꯦꯕ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯕꯅꯤꯅ ꯃꯊꯛꯇ ꯀꯌꯥ ꯀꯥꯈꯠꯂꯛꯇ꯭ꯔꯦ ꯃꯁꯥ ꯃꯊꯟꯇꯅ ꯑꯗꯨꯝ ꯔꯦꯟ ꯋꯥꯇꯔꯅ ꯑꯗꯨꯝ ꯅꯣꯡ ꯏꯁꯤꯡ ꯆꯥꯏꯖꯔꯝꯃꯖꯅꯦꯅ ꯅꯠꯇ꯭ꯔꯣ ꯐꯖꯩ ꯐꯖꯔꯦꯍꯦ ꯁꯤꯁꯤꯃꯗꯤ ꯐꯖꯔꯦꯍꯦ ꯁꯤꯁꯦ ꯁꯤ ꯐꯖꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯃꯥꯜꯂꯤꯅꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯌꯥꯝ ꯊꯣꯛꯇꯥꯏ ꯃꯆꯨꯁꯦ ꯑꯩꯅ ꯅꯨꯡꯁꯥꯗ ꯐꯪꯕꯗꯩ ꯂꯣꯏ ꯀꯝꯃꯦ ꯃꯔꯨꯝꯗ ꯊꯝꯃꯦ ꯃꯔꯨꯝꯗ ꯍꯌꯦꯡ ꯁꯥꯇꯤꯟ ꯈꯟꯕꯤꯔꯁꯤ ꯂꯥꯛꯑꯣ ꯀꯔꯦꯕ ꯁꯤ ꯅꯪꯒꯤ ꯅꯠꯇꯤꯌꯦ ꯅꯤꯕꯣ ꯑꯩꯅ ꯁꯤꯌꯣꯄ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯂꯛꯅꯒꯦꯅ ꯂꯥꯛꯏꯅꯦꯕ ꯁꯤ ꯅꯪꯒꯤ ꯅꯠꯇꯤꯌꯦ ꯁꯤꯗꯤ ꯄꯥꯆꯧꯒꯤꯅꯦ ꯁꯤꯗꯤ ꯑꯩ ꯃꯥ ꯂꯛꯅꯒꯦꯅ ꯎꯞꯄꯒ ꯂꯥꯛꯄꯅꯤꯗ ꯑꯗꯨꯗ ꯁꯤꯗ ꯑꯈꯥꯡ ꯀꯟꯕꯤ ꯊꯥꯎꯅ ꯇꯨꯔꯕ ꯑꯝꯇ ꯎꯞꯄꯣ ꯌꯦꯡꯒꯦ ꯄꯥꯆꯧꯒ ꯐꯖꯕ꯭ꯔꯥ ꯌꯦꯡꯁꯦ ꯀꯅꯥꯒ ꯌꯦꯡꯁꯦ ꯎꯞꯄꯣ ꯌꯦꯡꯒꯦ ꯎꯞꯄꯣ 와우 얘들아 이겼어 얘들아 봐줘가 와우 시디 제일 말이야 시디 이것도 그래 야 이거 어디나 주세요 한 건비 이거 ला पाचोगा अनु उपका चसी न तो ती ने उरी बना उधर बा ला उप से समझ लो ससी जी म्यूजिक वाह 아이는 오빠 강아와 어디 필요해 해라 마기 말로 보자 병제 아무까 요도 사실 요도 더 가야지 그지 요도 뭐사 머미네 하이드라바 아두가 그 미장가 아칸가 미타원 하일미 정말 마이 마탁다 합도 이네 마시지 바소기디 en거 야이 또 알아봐 바소기디 야이 또 알아봐 바소기디 내줘 합이게라 ला लाओ हैप्पी के लाओ तारक ले हैप्पी के लाओ बसो की नहीं हैप्पी के लाओ हमने लाओ से मम्मा वो चिंग कोई किसी नास्ते सोने सुन तो इतना ए माँ हरगा माँ ब्लॉग में थागल खितरेनी लॉकडाउन नामु कोरोना के न तो गिबदगी अमका थागल अमका तोखरेनी केसी नाइस मैम खंगीदना अमेरिका के फॉलो यूट्यूबर तो लाइफस्टाइल ब्लॉगिंग तो बुतो खगा चाची कमाई तो जेबा से हां चाइनिंग द्रिया अयु चाइनिंग द्रि ngasai kenogi charubugi aduna ingasi blog di matang di lusenjaraga ai blog ju pain photogadi like to biramo share to bio anu video so bio subscribe to biramo ko nu hisana phasale bio so please be safe and be healthy bye bye good night choo bye bye adi ba se aina mu muthalo ne ko thubi ji mu chi le moi digi hara bye bye good night choo ha ga tamne choo what ne cheli ne ba ko bye bye